ꯒ꯭ꯔꯦꯁꯤꯅ ꯃꯨꯝꯕꯥꯏꯗ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯆꯅꯨꯂꯦꯝꯕꯤꯒ ꯁꯅꯥꯅꯨꯒꯗꯨ ꯄꯨꯟꯅ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯕ ꯂꯥꯛꯃꯤꯟꯅꯩ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯑꯅꯨꯗꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ꯫ ꯃꯥ ꯌꯥꯎꯗꯕꯁꯦ ꯀꯩꯅꯣꯝꯃ ꯌꯥꯝ ꯍꯥꯡꯕꯗꯧ ꯇꯧꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯗꯤ ꯐꯗꯧꯕ꯫ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯥꯃꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯤꯅꯤ꯫ ꯍꯌꯦꯡ ꯀꯣꯟꯅ ꯃꯥꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯊꯦꯡꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯉꯝꯂꯨꯅꯤ? ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯥꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯀꯣꯜꯒ ꯇꯧꯔꯛꯂꯒ ꯀꯞꯄꯛꯏ꯫ ꯑꯩꯁꯨ ꯃꯥꯏ ꯃꯑꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯅ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯀꯞꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯩꯉꯣꯟꯗꯁꯨ ꯀꯣꯜ ꯇꯧꯔꯝꯕꯅꯤ, ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯪꯁꯨ ꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯨ, ꯑꯩꯁꯨ ꯊꯦꯝꯖꯤꯟꯒꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯅꯧꯕ ꯃꯃꯥꯟꯅꯕꯤ ꯊꯦꯡꯅꯈ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯄꯥꯛꯅ ꯐꯪꯉꯔꯣꯏ꯫ ꯑꯗꯣ ꯀꯣꯂꯦꯖꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯐꯪꯖꯔꯤꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤꯀꯣ꯫ ꯑꯩꯗꯤ ꯁꯤꯠ ꯐꯪꯂꯔꯣꯏꯗ꯭ꯔꯅ ꯌꯥꯝ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯦꯗꯃꯤꯁꯟ ꯇꯧꯔꯕꯅꯤꯅ ꯀꯩꯝ ꯈꯜꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯗ ꯅꯠꯇꯦ, ꯑꯩꯁꯨꯅꯤ꯫ ꯁꯤꯗ ꯇꯝꯕ ꯐꯪꯗ꯭ꯔꯗꯤ ꯖꯤꯄꯤꯗ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯣ ꯇꯥꯟ ꯌꯥꯝ ꯆꯥꯈ꯭ꯔꯦ꯫ ꯁꯤꯗ ꯈꯜꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅꯤꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯅꯤ꯫ ꯑꯗꯣ ꯕꯖꯥꯔꯗꯒꯤ ꯐꯅꯦꯛ ꯂꯩꯈꯤꯁꯤꯀꯣ꯫ ꯐꯅꯦꯛꯇꯣ ꯃꯄꯥꯟ ꯋꯥꯏꯠꯅ ꯆꯦꯟꯕ ꯀꯥꯏꯅꯒ ꯍꯥꯏꯍꯧꯕꯅꯦꯕ꯫ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯕ ꯅꯨꯃꯤꯠꯇꯨꯗꯤ ꯈꯔ ꯐꯖꯅ ꯄꯣꯁ ꯇꯥꯅ ꯀꯦꯊꯒꯦ꯫ ꯑꯝꯇꯪ ꯅꯩꯊꯒꯦ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤ꯫ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯅꯨꯄꯥ ꯐꯪꯉꯛꯇ꯭ꯔꯁꯨ ꯀꯣꯂꯦꯖꯇ ꯊꯦꯡꯅꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯈꯔ ꯇꯣꯏꯅ ꯆꯪꯗꯅ ꯈꯨꯗꯤꯒꯗꯣ ꯈꯔ ꯊꯤꯖꯤꯟꯗ ꯌꯥꯗ꯭ꯔꯦ꯫ ꯅꯃꯥꯟꯅꯕꯤꯁꯦ ꯅꯨꯄꯥ ꯐꯪꯗ꯭ꯔꯤ ꯏꯃꯥꯟꯅꯕꯤ꯫ ꯁꯅꯥꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥꯗꯣ ꯅꯪꯒ ꯑꯣꯏꯅ ꯈꯪꯅꯔꯣ꯫ ꯅꯪꯅꯁꯨ ꯃꯥꯗꯣ ꯌꯥꯝ ꯐꯕ ꯃꯥꯜꯂꯤ, ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯑꯦꯅ ꯍꯥꯏꯗꯥꯏꯅꯦ꯫ ꯑꯩꯗꯤ ꯍꯩꯅꯗ꯭ꯔꯦ, ꯅꯪꯒ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯣ꯫ ꯆꯅꯨꯂꯦꯝꯕꯤ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯏꯁ ꯋꯥꯊꯤ ꯇꯧꯔꯛꯀꯅꯨꯀꯣ, ꯌꯥꯝ ꯍꯩꯅꯗꯦ꯫ ꯐꯅ ꯐꯖꯔꯁꯨ ꯅꯨꯄꯥ ꯐꯅ ꯊꯣꯛꯂꯁꯨ ꯏꯃꯥꯟꯅꯕꯤꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯄ ꯅꯨꯄꯥꯗꯨꯒ ꯑꯩ ꯍꯦꯛꯇ ꯈꯪꯅꯒꯗꯕ ꯅꯠꯇꯦ꯫ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯅꯨꯄꯥ ꯃꯨꯟꯕꯤ, ꯅꯨꯄꯥꯗ ꯆꯣꯞꯄ ꯃꯤ ꯌꯥꯝ ꯃꯥꯟꯈꯤꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤꯗꯅ꯫ ꯍꯣꯏꯅꯦ, ꯂꯥꯛꯄ ꯑꯣꯏꯁꯅꯨ꯫ ꯑꯩꯒꯤ ꯕꯣꯔꯗꯒꯤ ꯕꯣꯔ ꯑꯆꯧꯕ ꯑꯃ ꯐꯪꯖꯔꯣꯏ ꯏꯕꯦꯝꯃ꯫ ꯑꯗꯣ ꯑꯩ ꯁꯦꯡꯅ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ꯫ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯧꯀꯣ꯫ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯔꯝꯒꯦ? ꯅꯪ ꯋꯥꯈꯜꯗꯣ ꯈꯔ ꯈꯟꯊꯧꯀꯣ꯫ ꯑꯗꯨꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯃꯊꯥ ꯁꯥꯅ ꯄꯥꯎ ꯐꯥꯎꯅꯅꯤꯡꯗ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ꯫ ꯀꯣꯟꯅꯒꯤꯗꯤ ꯈꯪꯗꯦ, ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯅꯨꯄꯥꯗꯣ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯌꯨ ꯌꯥꯗ꯭ꯔꯦ ꯑꯩ꯫ ꯅꯨꯡꯁꯤꯅ ꯈꯜꯂꯗꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ, ꯃꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯑꯣꯏꯔꯛꯀꯗꯣꯏꯁꯦ꯫ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗ ꯇꯧꯔꯤꯅꯤ, ꯍꯩꯅꯗꯕ, ꯅꯨꯡꯁꯤꯗꯕ ꯍꯥꯟꯅ ꯈꯜꯂꯨꯕꯒꯤ ꯅꯁꯥꯗꯨ ꯆꯨꯔꯒ ꯂꯩꯔꯤꯅꯤ꯫ ꯅꯨꯄꯥ ꯑꯝꯇꯒ ꯃꯦꯁꯦꯁꯀ ꯊꯥꯅꯔꯛꯇꯕꯅꯤꯅ ꯈꯔꯗꯤ ꯍꯩꯅꯗꯦ꯫ ꯑꯗꯣ ꯈꯪꯗꯦ, ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯂꯕꯗꯤ ꯈꯟꯅ ꯀꯤꯖꯕꯒꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯥꯕꯨ ꯄꯥꯎ ꯐꯥꯎꯔꯛꯄ꯭ꯔꯅꯦ? ꯐꯥꯎꯔꯛꯑꯦ ꯑꯗꯨꯕꯨꯗꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯄꯒ ꯐꯣꯟ ꯉꯥꯏꯍꯥꯛ ꯄꯥꯏꯕꯗꯣ, ꯑꯗꯨꯗ ꯃꯤꯅꯠ 30 ꯃꯨꯛꯇꯤ ꯂꯦꯞꯇꯕꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯗꯩ ꯃꯇꯝꯗꯗꯤ ꯑꯩꯅ ꯃꯇꯝ ꯀꯌꯥ ꯄꯤꯗꯕꯅꯤꯅ ꯀꯩꯁꯨ ꯁꯥꯟꯅꯗꯦ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤꯉꯩ ꯇꯨꯡꯗꯒꯤ ꯍꯦꯅꯔꯤꯅ ꯑꯩꯅ ꯅꯣꯏ ꯃꯥꯜꯂꯦ ꯈꯜꯂꯤꯅꯤ꯫ ꯅꯨꯄꯤꯅꯤꯗꯨ ꯏꯈꯪ ꯈꯪꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯦꯅꯔꯤꯗ ꯌꯦꯡꯂꯛꯏ꯫ ꯊꯕꯛ ꯂꯩꯇ꯭ꯔꯗꯤ ꯀꯦꯟꯇꯤꯟꯗꯔ ꯍꯣꯇꯦꯜꯗꯔ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕꯨ꯫ ꯆꯅꯨꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯁꯨ ꯁꯤꯗ ꯇꯝꯗꯣꯏꯔꯣ? ꯀꯩꯅꯣ ꯃꯃꯤꯒꯤ ꯇꯥꯏꯞꯇ ꯃꯇꯨꯡ ꯀꯨꯏꯅ ꯏꯟꯅꯕ ꯍꯧꯔꯕ꯭ꯔꯥꯃꯤ? ꯆꯅꯨꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯁꯅꯥꯅꯨꯅ ꯆꯅꯨꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨꯗ ꯈꯨꯖꯤꯟꯅ ꯁꯤꯛꯏ꯫ ꯌꯥꯔꯅꯤ, ꯑꯩꯈꯣꯏ ꯀꯩꯝ ꯆꯥꯔꯣꯏꯌꯦ, ꯆꯠꯈ꯭ꯔꯒꯦ, ꯅꯪ ꯆꯥꯎꯔꯣ꯫ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯁꯨ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤꯃ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯅ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ꯫ ꯅꯃꯥꯟꯅꯕꯤꯁꯨ ꯌꯥꯎꯔꯤ, ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯤꯡꯅꯕ꯭ꯔꯣ? ꯑꯩꯕꯨ ꯊꯥꯖꯗꯕꯩ ꯋꯥꯔꯕ? ꯆꯅꯨꯂꯦꯝꯕꯤꯅ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯣꯂꯦꯖꯁꯤꯗ ꯇꯝꯃꯤꯟꯅꯔꯗꯣꯏꯅꯤꯅ ꯃꯇꯨꯡ ꯊꯦꯡꯅꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯂꯩꯔꯤꯌꯦ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯄꯣꯠꯆꯩ ꯈꯔ ꯂꯩꯒꯗꯕ ꯈꯔ ꯂꯩꯕ, ꯑꯗꯨꯅ ꯐꯔꯛ ꯇꯥꯗꯧꯔꯦ꯫ ꯍꯣꯏꯅꯦ, ꯅꯣꯏꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩꯅ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ꯫ ꯑꯗꯣ ꯅꯣꯏꯁꯨ ꯑꯦꯗꯃꯤꯁꯟ ꯇꯧꯔꯝꯂꯕ ꯅꯠꯇ꯭ꯔꯣ? ꯀꯣꯂꯦꯖꯁꯤꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅ ꯇꯥꯕꯅꯤꯅꯦ꯫ ꯁꯅꯥꯅꯨꯅ ꯍꯣꯏ ꯊꯦꯡꯅꯔꯅꯤ, ꯑꯗꯣ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦꯀꯣ, ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯅꯨꯅ ꯆꯅꯨꯂꯦꯝꯕꯤꯕꯨ ꯆꯤꯡꯗꯨꯅ ꯑꯣꯇꯣꯗ ꯀꯥꯈꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯍꯦꯅꯔꯤꯗꯤ ꯁꯅꯥꯅꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯃꯤ ꯌꯦꯡꯍꯧꯔꯤ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯑꯁꯪꯕꯩ ꯋꯥꯔꯤ ꯁꯥꯟꯅꯔꯨꯅꯨ ꯍꯥꯏꯗꯨꯅꯤ,
ꯒ꯭ꯌꯥꯟꯒ ꯇꯥꯍꯧꯗꯦ ꯀꯔꯣꯝꯗꯒꯤ ꯆꯪꯉꯛꯏꯅꯣꯒ ꯑꯝꯇ ꯈꯪꯍꯧꯗꯦꯃꯤ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕꯁꯤꯐꯥꯎ ꯇꯜꯂꯀꯥꯟꯁꯤꯗ ꯀꯣꯂꯦꯖ ꯑꯃꯨꯛ ꯄꯨꯟꯗꯧꯔ ꯃꯥꯜꯂꯦ ꯃꯥꯗꯤ ꯑꯥꯔꯠꯁ ꯂꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯥꯏꯅꯦ ꯑꯃꯨꯛ ꯄꯨꯜꯂꯅꯤꯅꯦ ꯆꯅꯨ ꯂꯦꯝꯕꯤ ꯀꯩꯝ ꯈꯪꯖꯗꯕ ꯁꯥꯔꯒ ꯍꯣꯏꯅꯦ ꯃꯥꯁꯨ ꯑꯥꯔꯠꯁ ꯂꯧꯈꯤꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯆꯍꯤ 3 ꯊꯦꯡꯅꯔꯒ ꯃꯇꯝ ꯈꯔꯗꯤ ꯄꯨꯟ ꯇꯥꯕꯅꯤꯅꯦ ꯅꯪꯒꯤ ꯀ꯭ꯔꯁꯇꯨꯁꯨ ꯆꯍꯤ 4 ꯂꯩꯔꯒ ꯊꯣꯛꯂꯛꯇꯣꯏꯅꯤꯅ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯀꯥꯟꯅꯗꯦ ꯅꯣꯏ ꯀ꯭ꯔꯁꯇꯨꯒ ꯑꯗꯨꯝ ꯊꯨꯡꯅꯗꯧ ꯂꯩꯔꯕꯅꯤꯅ ꯃꯥꯏ ꯋꯥꯈꯜ ꯈꯔ ꯀꯥꯎꯊꯣꯛꯂꯒ ꯍꯧꯖꯤꯛꯀꯤꯗꯨꯒ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯣ ꯑꯗꯨꯗꯅꯤ ꯑꯩꯅ ꯌꯥꯝ ꯇꯟꯗꯧꯔꯤꯁꯦ ꯅꯨꯄꯥꯅꯤꯅ ꯑꯩ ꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯒ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯅ ꯇꯝꯕ ꯀꯣꯂꯦꯖꯇ ꯐꯥꯎ ꯃꯥ ꯇꯝꯁꯤꯜꯂꯛꯏ ꯁꯨꯃꯥꯏꯅ ꯄꯨꯜꯂꯝꯅꯤ ꯈꯪꯉꯝꯃꯗꯤ ꯇꯜꯂꯁꯨ ꯇꯟꯅ ꯁꯥꯏꯟꯁ ꯑꯗꯨꯝ ꯂꯧꯖꯔꯝꯗꯧꯅꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯊꯣꯛꯑꯕ ꯃꯥ ꯃꯥꯏ ꯂꯥꯛꯆꯔꯁꯅꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯕꯖꯥꯔ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯃꯐꯝꯗꯨꯗ ꯐꯅ ꯀꯨꯏꯅ ꯐꯅꯦꯛꯀ ꯈꯣꯡꯎꯞꯀ ꯂꯩꯔꯤ ꯁꯣꯝꯗ ꯕꯣꯕꯤꯗꯨ ꯃꯃꯥꯟꯅꯕ ꯑꯃꯒ ꯄꯨꯟꯅ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯕ ꯂꯥꯛꯄꯅꯤ ꯃꯥꯁꯨ ꯁꯅꯥꯅꯨ ꯍꯣꯏꯒ ꯄꯨꯟꯅ ꯇꯝꯃꯤꯟꯅꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯁꯤꯗ ꯁꯤꯠ ꯐꯪꯕꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯍꯦ ꯑꯦꯗꯃꯤꯁꯟꯁꯤ ꯇꯧꯁꯤꯟꯈ꯭ꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯏꯌꯦꯕ ꯕꯣꯕꯤꯒꯤ ꯃꯃꯥꯟꯅꯕ ꯔꯣꯁꯟꯅ ꯅꯪꯅ ꯁꯅꯥꯅꯨꯒ ꯄꯨꯟꯅ ꯇꯝꯃꯤꯟꯅꯅꯕ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯥꯅ ꯁꯤꯗ ꯇꯝꯈ꯭ꯔꯦꯅ ꯅꯪꯁꯨ ꯍꯦꯛꯇ ꯃꯤꯡ ꯆꯟꯁꯤꯟꯕꯅꯤꯅꯦ ꯍꯥ ꯑꯩꯗꯤ ꯃꯥꯒꯤ ꯃꯃꯤꯅꯤ ꯃꯃꯤ ꯑꯃ ꯑꯣꯏꯅ ꯃꯥꯕꯨ ꯀꯔꯥꯏꯗ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯖꯕ ꯈꯛꯇꯅꯤ ꯅꯣꯏ ꯂꯩꯀꯥꯏ ꯃꯁꯦꯟꯒ ꯑꯣꯏꯔꯦ ꯅꯪꯁꯨ ꯅꯊꯃꯣꯏꯗ ꯂꯩꯔꯤꯗꯣ ꯀꯣꯛꯍꯥꯏꯗꯣꯛꯈꯤꯕ ꯌꯥꯕꯅꯤ ꯆꯍꯤ 10 ꯍꯦꯟꯅ ꯋꯥꯅ ꯈꯥꯡꯂꯒ ꯂꯥꯛꯏꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯋꯥꯗ꯭ꯔꯤꯕ꯭ꯔꯕ ꯃꯥꯅ ꯅꯨꯡꯉꯥꯏꯕꯗꯨꯅꯤ ꯑꯩꯅ ꯌꯦꯡꯅꯤꯡꯂꯤꯕꯁꯦ ꯑꯩꯒꯤ ꯋꯥꯍꯩ ꯈꯔꯅ ꯃꯥꯒꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯋꯥꯟ ꯁꯥꯏꯗꯦꯠ ꯂꯞꯁꯦ ꯕꯦꯔꯥ ꯈꯔ ꯀꯥꯒꯟꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯗꯤ ꯃꯇꯝ ꯆꯥꯔꯤꯉꯩ ꯁꯠ ꯍꯦꯛꯇ ꯐꯣꯡꯗꯣꯛꯍꯧ ꯃꯤꯅ ꯀꯣꯏꯈ꯭ꯔꯒ ꯅꯤꯡꯉꯝꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯃꯣꯏ ꯃꯩꯁꯥ ꯂꯥꯡꯕ ꯐꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯁꯦ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯏ ꯍꯥꯏꯕꯤꯔꯛꯂꯕꯗꯤ ꯐꯩ ꯑꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯌꯥꯗꯦ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯃꯉꯣꯟꯗ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯅꯪꯁꯨ ꯅꯨꯄꯥꯗꯤ ꯊꯣꯛꯃꯟꯗꯦꯍꯦ ꯅꯠꯇꯦ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯂꯨꯒꯦ ꯁꯠ ꯍꯥꯏꯔꯒ ꯃꯁꯥꯅ ꯌꯥꯔꯦ ꯌꯥꯔꯛꯇꯦꯗꯣ ꯈꯪꯗꯣꯛꯄꯅ ꯐꯠꯇ꯭ꯔꯣ ꯃꯥꯒꯤ ꯈꯪꯅꯖꯕ ꯃꯤ ꯂꯩꯔꯝꯃꯁꯨ ꯅꯪ ꯍꯟꯗꯣꯛꯈꯤꯕ ꯌꯥꯔꯦ ꯃꯥꯅ ꯅꯪ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯁꯨ ꯁ꯭ꯇꯦꯞ ꯑꯃ ꯀꯨꯝꯊꯧꯕ ꯌꯥꯏꯗꯅ ꯅꯪꯅ ꯁꯤꯔꯤꯌꯁ ꯑꯣꯏꯁꯤꯜꯂꯛꯂꯗꯤ ꯃꯥꯏ ꯈꯪꯅꯕ ꯂꯩ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯗꯣ ꯑꯦꯛꯁꯦꯞ ꯇꯧꯅꯤꯡꯗꯦ ꯍꯥꯏꯔꯛꯂꯒ ꯀꯥꯏꯒꯗꯕ ꯊꯃꯣꯏꯗꯨꯗꯤ ꯃꯦꯟꯁꯤꯟꯕ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯃꯤ ꯁꯥꯃꯤꯕ ꯃꯌꯦꯛꯁꯦ ꯁꯤ ꯈꯛꯇꯅꯤ ꯂꯩꯍꯟꯅꯤꯡꯕ ꯃꯃꯤꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯌꯦꯛ ꯂꯥꯅ ꯂꯩꯈ꯭ꯔꯕꯗꯤ ꯊꯃꯣꯏꯁꯤꯅ ꯄꯦꯟꯒꯗꯧꯔꯤꯅꯤ ꯑꯗꯨꯕꯨ ꯃꯔꯤꯁꯤꯅ ꯇꯠꯈꯤꯕ ꯊꯣꯛꯂꯒꯗꯤ ꯋꯥꯍꯧꯒꯗꯣꯏꯁꯦ ꯑꯩ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯕ ꯌꯥꯝ ꯀꯤꯖꯩꯌꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯁꯨ ꯃꯗꯨꯒꯤ ꯋꯥꯍꯪꯗꯨꯗꯤ ꯍꯪꯕꯗ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯏ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯇꯦꯜꯂꯕꯁꯨ ꯄꯥꯛ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯉꯝꯗꯅ ꯆꯤꯟꯕꯥꯜꯁꯤꯗ ꯅꯨꯡ ꯀꯌꯥꯅ ꯅꯟꯁꯤꯟꯈ꯭ꯔꯕꯒꯨꯝ ꯀꯥꯡꯊꯣꯛꯄ ꯉꯝꯗꯦ ꯔꯣꯁꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯒꯤ ꯁꯥꯍꯤꯇ꯭ꯌꯁꯤꯗꯤ ꯅꯩꯅꯦ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯤꯕꯅꯤ ꯅꯪꯅ ꯇꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯔꯒꯦꯁꯨ ꯌꯥꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯅꯪꯁꯦ ꯄꯥꯡꯁꯨ ꯌꯥꯝ ꯄꯥꯡꯃꯟꯈꯤꯗ꯭ꯔꯦ ꯄꯨꯛꯁꯤꯡꯗꯅ ꯃꯔꯣꯜ ꯑꯃ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯀꯤꯔꯕ ꯉꯥꯛꯇꯅꯤ ꯁꯥꯟꯅꯕꯒ ꯅꯨꯡꯁꯤꯕꯒꯗꯤ ꯈꯦꯠꯅꯩꯗ ꯐꯅ ꯏꯁꯥ ꯐꯔꯁꯨ ꯃꯤ ꯐꯨꯅꯕ ꯀꯤꯗ꯭ꯔꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯌꯥꯝ ꯁꯣꯜꯂꯤ ꯑꯩ ꯅꯪꯅ ꯁꯣꯝꯗ ꯂꯨꯝꯃꯤꯉꯩ ꯅꯔꯣꯜꯗꯒꯤ ꯑꯃꯅ ꯆꯠꯈ꯭ꯔꯗꯤ ꯇꯛꯁꯤ ꯁꯣꯟꯖꯧꯅꯤꯗ ꯃꯗꯨ ꯊꯣꯛꯇꯅꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯁꯦꯟꯅꯖꯔꯤꯁꯦ ꯑꯩ ꯃꯥꯅ ꯑꯋꯥꯐꯝꯗ ꯇꯥꯕꯗꯣ ꯌꯦꯡꯅꯤꯡꯗꯦ ꯃꯥꯗꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝ ꯀꯟꯖꯕꯅꯤ ꯃꯊꯧ ꯃꯁꯛ ꯈꯪꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤꯅꯤ ꯃꯥꯏ ꯃꯑꯣꯡꯁꯤꯗꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯗꯣ ꯅꯪꯒ ꯐꯨꯅꯔꯣꯏ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯅꯠꯇꯦ ꯃꯥꯅ ꯑꯃꯨꯛ ꯆꯥꯟꯁ ꯂꯧꯁꯤꯜꯂꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯥꯗꯣ ꯇꯣꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯄ ꯃꯥꯜꯂꯦ ꯊꯥꯏꯅꯗꯤ ꯈꯣꯡꯅꯥꯡꯈꯣꯡꯗ ꯌꯥꯝ ꯇꯣꯏꯅ ꯂꯦꯞꯄꯝꯕꯅꯤ ꯑꯗꯣ ꯁꯅꯥꯅꯨꯅ ꯊꯤꯅ ꯆꯩꯈꯤꯕꯗꯒꯤ ꯂꯥꯛꯄ ꯇꯜꯂ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯥꯛꯄ ꯎꯈꯤꯗ꯭ꯔꯤ ꯑꯩꯅ ꯁꯣꯝꯗ ꯏꯔꯥꯡ ꯃꯥꯕꯨ ꯁꯦꯟꯅꯔꯤꯉꯩ ꯑꯇꯣꯞꯄꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯝꯕ ꯌꯥꯔꯣꯏꯗ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ ꯑꯣꯏꯔꯗꯤ ꯐꯩ ꯂꯨꯅ ꯄꯥꯎ ꯐꯥꯎꯅꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯔꯣꯏ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯐꯣꯡꯗꯣꯛꯍꯧꯕꯅꯗꯤ ꯐꯩꯗ ꯚꯥꯏ ꯕꯣꯕꯤ ꯃꯀꯣꯛꯇ ꯅꯣꯝꯂꯒ ꯑꯩ ꯇꯟꯖꯥ ꯌꯦꯡꯂꯒꯦ ꯃꯥꯒ ꯑꯩꯒ ꯀꯣꯂꯦꯖꯁꯨ ꯄꯨꯜꯂꯅꯤ ꯁꯕꯖꯦꯛꯁꯨ ꯃꯥꯟꯅꯗꯧꯔꯕꯅꯤꯅ ꯑꯩ ꯆꯥꯟꯁ ꯑꯃ ꯌꯦꯡꯂꯒꯦ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯅ ꯅꯪꯅ ꯃꯥꯕꯨ ꯁꯦꯟꯅꯕ ꯌꯦꯡꯁꯤꯟꯕꯤꯕ ꯃꯌꯥꯝꯗꯣ ꯃꯥꯁꯨ ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯃꯗꯤ ꯈꯪꯂꯝꯒꯅꯤꯗ ꯃꯥꯁꯨ ꯃꯤꯅꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯤ ꯑꯃꯒꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯈꯪꯐꯝ ꯊꯣꯛꯏ
ꯑꯗꯨꯗꯩꯁꯦ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕꯅ ꯍꯥꯏꯅꯈꯤꯗ꯭ꯔꯅꯁꯨ ꯄꯥꯈꯠꯄ ꯃꯥ ꯃꯁꯥꯅ ꯌꯥꯔꯛꯂꯕꯗꯤ ꯐꯩ ꯑꯇꯩꯅꯁꯨ ꯈꯪꯅꯔꯛꯂꯒ ꯁꯟꯗꯣꯛꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯅꯤꯡꯉꯝꯍꯧꯔꯣꯏ ꯂꯩꯀꯥꯏꯒꯤꯅ ꯁꯨꯡ ꯅꯃꯥꯟꯅꯕꯤꯅꯤ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯉꯥꯡꯅꯕ ꯉꯥꯡꯅꯗꯕ ꯀꯅꯥꯝ ꯀꯩ ꯃꯊꯧ ꯇꯥꯗꯦ ꯅꯨꯡꯁꯤꯔꯗꯤ ꯈꯔꯁꯨ ꯈꯥꯡꯕ ꯀꯟꯕ ꯇꯥꯕ ꯅꯠꯇꯦ ꯅꯣꯏ ꯂꯩꯀꯥꯏ ꯃꯤꯅ ꯂꯩꯀꯥꯏ ꯃꯁꯦꯟꯅꯤ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯍꯥꯏꯔꯛꯑꯦꯅ ꯅꯪꯕꯨ ꯁꯅꯥꯅꯨꯗꯨ ꯀꯥꯏꯅꯕ ꯉꯝꯒꯗ꯭ꯔꯥ ꯀꯥꯏꯅꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯄꯜꯂꯛꯀꯅꯨ ꯑꯩ ꯇꯥꯕ ꯌꯥꯝ ꯋꯥꯏ ꯁꯦꯡꯅ ꯑꯩ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯥꯁꯦ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯦ ꯑꯩꯗꯒꯤ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯃꯥꯅꯗꯤ ꯆꯨꯝꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯁꯦ ꯐꯣꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯈꯟꯕꯗꯅꯤ ꯀꯤꯖꯔꯤꯁꯤ ꯑꯗꯣ ꯆꯥꯟꯁ ꯑꯃꯗꯤ ꯂꯩ ꯑꯩꯈꯣꯏꯅꯤꯅ ꯅꯛꯁꯤꯟꯅ ꯂꯣꯏꯅꯔꯛꯂꯕꯗꯤ ꯃꯥꯁꯨ ꯅꯪꯒꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯌꯥꯏꯅ ꯁꯥ ꯀꯩꯗ ꯍꯥꯏꯅꯔꯁꯨ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅꯔꯤꯕꯅꯤ ꯀꯩ ꯀꯔꯝꯕ ꯆꯥꯟꯁꯅꯣ ꯑꯩꯅ ꯐꯪꯗꯣꯔꯤꯁꯤꯅ ꯀꯣꯂꯦꯖ ꯄꯨꯜꯂꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯅꯣꯏꯅꯤ ꯂꯥꯛꯃꯤꯟꯅꯕ ꯌꯥꯔꯅꯤ ꯀꯩꯅꯣ ꯅꯪꯁꯨ ꯀꯥꯟꯅꯗꯦ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯕꯕꯥꯗ ꯍꯥꯏꯔꯒ ꯂꯩꯍꯜꯂꯨ ꯑꯩꯁꯨ ꯏꯁꯥꯒꯤ ꯒꯥꯔꯤ ꯑꯃ ꯂꯩꯅꯕ ꯇꯧꯔꯤ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯁꯅꯥꯅꯨꯗꯣ ꯀꯣꯂꯦꯖ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯅꯪꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗꯨꯗ ꯇꯣꯡꯍꯟ ꯌꯥꯏꯗꯅ ꯑꯗꯨꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯂꯅꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯐꯣꯡꯐꯝꯁꯨ ꯌꯥꯝ ꯃꯇꯝ ꯂꯩꯔꯦ ꯀꯩꯅꯣ ꯁꯕꯖꯦꯛꯁꯨ ꯃꯥꯟꯅꯔꯕꯅꯤꯅ ꯅꯣꯠꯁꯀꯨꯝꯕ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯔꯁꯨ ꯆꯥꯟꯁ ꯂꯧꯔꯒ ꯐꯣꯟ ꯅꯝꯕꯔꯗꯨꯃꯁꯨ ꯂꯧꯕ ꯌꯥꯔꯦꯗꯅ ꯕꯣꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ ꯃꯇꯥꯡ ꯆꯥꯔꯗꯤ ꯃꯥꯏ ꯅꯝꯕꯔ ꯂꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅ ꯐꯩꯗ ꯑꯗꯣ ꯒꯥꯔꯤꯒꯤ ꯋꯥꯗꯨꯗꯤ ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯈꯤꯕ ꯀꯨꯏꯔꯕꯅꯤ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯤꯉꯩ ꯁꯣꯏꯗꯅꯗꯤ ꯂꯩꯔꯅꯤꯗ ꯑꯗꯩꯗꯤ ꯃꯅꯤꯡꯗ ꯍꯥꯞꯇꯅ ꯅꯔꯦꯡꯖꯨꯝꯗꯨꯗꯒ ꯇꯟꯅꯔꯨꯕꯤ ꯈꯨꯠꯁꯥꯗꯨꯅꯒ ꯄꯥꯏꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯋꯥꯔꯤꯒ ꯁꯥꯟꯅꯔꯒ ꯀꯣꯂꯦꯖ ꯀꯥꯔꯣ ꯐꯔꯦ ꯑꯦꯗꯃꯤꯁꯟꯁꯨ ꯇꯧ ꯂꯣꯏꯔꯕꯅꯤꯅ ꯍꯜꯂꯁꯤ ꯀꯣꯂꯦꯖ ꯑꯍꯥꯟꯕ ꯀꯥꯕꯗꯨꯗꯤ ꯃꯥꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅꯤꯅ ꯍꯥꯟꯅ ꯂꯥꯛꯂꯒ ꯉꯥꯏꯔꯁꯤ ꯑꯩꯅ ꯁꯤꯗ ꯇꯝꯃꯤ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯪꯂꯝꯒꯗꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏꯁꯨ ꯆꯥꯟꯁ ꯈꯔ ꯂꯧꯕ ꯇꯥꯕꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯅ ꯀꯣꯂꯦꯖꯇꯒꯤ ꯊꯣꯔꯛꯂꯒ ꯌꯨꯝꯂꯣꯝꯗ ꯍꯥꯏꯊꯔꯛꯏ ꯃꯆꯦꯅ ꯃꯥ ꯎꯈ꯭ꯔꯅꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯐꯣꯟꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯐꯣꯟ ꯃꯦꯠꯄ ꯎꯕꯗꯨꯗ ꯂꯂꯩꯕꯤꯁꯨ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯆꯦ ꯅꯪꯕꯨ ꯅꯨꯄꯥꯒ ꯂꯣꯟꯅ ꯀꯣꯏꯅꯔꯕꯣ ꯐꯣꯟꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯦꯠꯂꯤꯗꯨꯕꯣ ꯃꯅꯥꯎꯅꯨꯄꯤꯅ ꯆꯤꯡꯅꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯁꯅꯥꯅꯨꯅ ꯀꯥꯏꯗ ꯅꯨꯄꯥꯅꯣ ꯅꯪꯗꯨꯝ ꯅꯨꯄꯥ ꯀꯣꯏꯔꯝꯃꯅꯤ ꯅꯨꯃꯤꯗꯥꯡ ꯅꯌꯥ ꯈꯤꯒꯠꯂꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯤ ꯂꯪꯂꯦꯟ ꯑꯩꯈꯣꯏꯅꯤ ꯐꯥꯒꯤ ꯇꯧꯅꯕꯒꯤ ꯅꯣꯛꯄꯩꯅꯤ ꯀꯩꯅꯣ ꯐꯣꯟ ꯄꯥꯏꯔꯒ ꯅꯣꯛꯏꯁꯦ ꯃꯔꯝ ꯂꯩꯕꯩ ꯑꯩ ꯈꯪ ꯅꯠꯇꯦ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯤꯁꯦ ꯁ꯭ꯀꯨꯜꯗꯣ ꯆꯥꯡ ꯅꯥꯏꯅ ꯐꯖꯅ ꯑꯗꯨꯝ ꯀꯥꯎ ꯂꯪꯂꯦꯟꯁꯨ ꯕꯁꯇ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯍꯥꯏꯗꯥꯏꯅꯦ ꯁ꯭ꯀꯨꯜꯗꯒꯤ ꯀꯝꯄ꯭ꯂꯦꯟꯒ ꯂꯥꯛꯍꯟꯒꯅꯨꯀꯣ ꯑꯩꯈꯣꯏꯗꯤ 11 ꯀꯥꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯖꯔꯕꯗꯣ ꯊꯥꯏꯅꯗꯧꯅ ꯀꯩꯁꯨ ꯈꯠꯇ꯭ꯔꯦ ꯑꯗꯨꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯅꯦ ꯍꯥꯏꯕ꯭ꯔꯥ ꯅꯨꯄꯥ ꯑꯃ ꯅꯍꯥꯟꯃꯨꯛ ꯆꯦꯒ ꯎꯅꯔꯝꯕꯗꯣ ꯃꯥꯗꯣ ꯑꯩꯅ ꯇꯣꯏꯅ ꯎꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯄꯩꯔꯥ ꯃꯥꯅ ꯂꯥꯛꯇꯕꯩꯔꯥ ꯎꯕꯨꯗꯤ ꯎꯗ꯭ꯔꯦ ꯂꯂꯩꯕꯤꯁꯨ ꯊꯑꯣꯏꯒꯤ ꯃꯆꯦꯗ ꯋꯥꯍꯪꯁꯤ ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯖꯤꯜꯂꯛꯏ ꯁꯅꯥꯅ ꯋꯥꯈꯜꯗ ꯃꯗꯨꯏ ꯅꯨꯄꯥꯗꯨꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝ ꯋꯥꯍꯜꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯥꯎꯕꯤꯅꯒ ꯈꯪꯈ꯭ꯔꯖꯥꯠꯂꯣ ꯑꯁ ꯃꯥꯅ ꯂꯩꯀꯥꯏꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯕꯅꯤꯅ ꯃꯤ ꯂꯣꯏꯅ ꯈꯪꯂꯤꯅꯦꯕꯁꯦ ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯥꯁꯦ ꯁꯤꯗ ꯂꯥꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯣꯞꯄ ꯅꯪꯂꯅꯤ ꯃꯆꯦꯅ ꯈꯨꯝꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯂꯂꯩꯕꯤꯅ ꯇꯧꯕꯗꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯕꯅꯤꯅ ꯃꯥꯁꯨ ꯃꯔꯝ ꯑꯃꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤ ꯁ꯭ꯋꯥꯏꯗ ꯃꯃꯥꯟꯅꯕ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯗꯥ ꯕꯣꯕꯤꯒ ꯅꯪꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯕꯅꯤꯅ ꯑꯗꯨꯏ ꯅꯨꯄꯥꯗꯨꯁꯨ ꯗꯥ ꯕꯣꯕꯤꯒ ꯈꯪꯅꯔꯝꯅꯤ ꯑꯣ ꯃꯣꯏ ꯃꯃꯥꯟꯅꯕ ꯃꯁꯦꯟ ꯑꯣꯏꯕꯒꯤ ꯑꯣꯏꯔꯝꯅꯤꯗ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄ ꯎꯔꯤꯗꯣ ꯃꯅꯥꯎꯄꯤꯒꯤ ꯋꯥꯗꯨꯗ ꯁꯅꯥꯅꯨꯁꯨ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯅꯪꯅ ꯃꯤꯗꯨ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔ ꯂꯩꯗꯨꯅ ꯀꯩꯅꯣ ꯃꯤꯁꯨ ꯃꯤꯒꯤ ꯊꯣꯛꯄ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯨ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯈꯤꯗꯦ ꯍꯥꯏꯗꯤ ꯃꯤ ꯑꯣꯏꯅ ꯄꯥꯟꯅꯔꯒ ꯂꯩ ꯑꯗꯨꯁꯦ ꯅꯣꯏ ꯑꯦꯗꯃꯤꯁꯟ ꯇꯧꯔꯕꯅꯤꯅ ꯅꯣꯏꯁꯨ ꯀꯥꯕ ꯍꯧꯔꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯑꯦꯜꯕꯦꯟꯁꯦ ꯌꯥꯝ ꯀꯥꯅꯤꯡꯂꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯇꯤꯒꯤ ꯀꯥꯅꯤꯡꯉꯤ ꯂꯪꯂꯦꯟ ꯑꯩꯈꯣꯏꯅꯤ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯤꯁꯨ ꯃꯌꯥꯝ ꯈꯪꯅꯔꯤ ꯑꯗꯨꯁꯦ ꯅꯪꯗꯤ ꯑꯣꯇꯣꯗ ꯑꯗꯨꯝ ꯅꯊꯟꯗ ꯆꯠꯇꯥꯕꯅꯤꯅꯦ ꯆꯦ ꯆꯅꯨꯂꯦꯝꯕꯤꯁꯨ ꯑꯩꯈꯣꯏꯒ ꯂꯝ ꯅꯛꯅꯕ ꯅꯠꯇꯕꯅꯤꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯅꯪꯁꯨ ꯉꯥꯡꯗ ꯂꯩꯔꯅꯨ ꯇꯨꯝꯗꯣꯏ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯇꯨꯝꯕ ꯌꯥꯔꯦ ꯍꯌꯦꯡꯅ ꯍꯧꯗꯣꯛꯅꯕꯗ ꯂꯟꯖꯥꯎ ꯑꯃ ꯊꯣꯛꯅꯔꯅꯤ ꯉꯟꯇꯥ ꯇꯨꯝꯕ ꯍꯩꯅꯗ꯭ꯔꯦ ꯄꯨꯡ 12 ꯇꯥꯗ꯭ꯔꯗꯤ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯐꯅ ꯊꯦꯡꯅ ꯍꯧꯒꯠꯂꯁꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯈꯣꯠꯄꯗꯨꯗꯤ ꯅꯪꯅꯕ ꯍꯧꯒꯠꯄꯤꯔꯛꯄꯅꯤ ꯅꯪꯁꯨ ꯀꯣꯂꯦꯖ ꯆꯠꯂꯗꯤ ꯑꯩꯁꯨ ꯉꯟꯅ ꯍꯧꯒꯠꯄꯤꯔꯛꯑꯒꯦ ꯂꯩꯕꯤꯗꯨ ꯐꯝ ꯀꯟꯊꯣꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯊꯈ꯭ꯔꯦ
ꯁꯅꯥꯅꯁꯨ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯃꯥꯁꯨ ꯍꯤꯞꯊꯩ꯫ ꯍꯦꯟꯅꯔꯤꯅ ꯀꯣꯂꯦꯖꯁꯨ ꯄꯨꯟꯗꯧꯔꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯎꯅ ꯌꯥꯔꯦꯅꯦ꯫ ꯑꯩꯁꯦ ꯂꯥꯏꯕꯛꯇꯤ ꯐꯗꯤ ꯐꯕꯖꯥꯠꯅꯤ꯫ ꯀꯣꯂꯦꯖꯁꯨ ꯄꯨꯟꯗꯧꯔꯦ, ꯅꯨꯡꯇꯤꯒꯤꯁꯨ ꯎꯕ ꯐꯪꯂꯅꯤ꯫ ꯐꯪꯂꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤꯗꯣ ꯃꯣꯏꯁꯨ ꯇꯝꯗꯣꯏꯅꯤ꯫ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯕꯅꯤꯅ ꯃꯣꯏꯅꯤꯒ ꯅꯪꯒꯁꯨ ꯈꯪꯅꯕ ꯌꯥꯔꯦ꯫ ꯑꯗꯣ ꯑꯩꯕꯨꯗꯤ ꯅꯪꯒ ꯊꯦꯡꯅꯔꯅꯤ ꯎꯅꯔꯅꯤ ꯈꯟꯕꯗ ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯅꯪꯕꯨꯗꯤ ꯍꯩꯅꯔꯝꯃꯣꯏ ꯈꯪꯉꯤ꯫ ꯑꯩꯅ ꯀꯩꯕꯨ ꯈꯜꯂꯨꯗꯣꯏꯅꯣ? ꯑꯗꯨꯝ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯀꯩ ꯁꯕꯖꯦꯛꯅꯣ? ꯏꯖꯨꯀꯦꯁꯟꯅꯤ꯫ ꯅꯪꯗꯤ? ꯁꯅꯥꯅ ꯋꯥꯈꯜꯗ ꯑꯗꯩ ꯃꯥꯟꯅꯔꯁꯨ ꯁꯕꯖꯦꯛ ꯃꯥꯟꯅꯔꯝꯗ꯭ꯔꯤꯁꯦ ꯌꯥꯝ ꯐꯔꯦ꯫ ꯁꯕꯖꯦꯛꯀ ꯃꯥꯟꯅꯔꯝꯃꯗꯤ ꯑꯩ ꯃꯊꯥ ꯁꯥꯕꯗ ꯀꯣꯂꯦꯖꯀ ꯆꯠꯅꯤꯡꯉꯝꯃꯔꯣꯏꯗꯕꯅꯤ꯫ ꯑꯩꯗꯤ ꯅꯣꯏ ꯁꯥꯏꯟꯁ ꯂꯧꯔꯛꯄꯅꯤꯅ ꯁꯥꯏꯟꯁ ꯑꯗꯨꯝ ꯂꯧꯈꯤꯗ꯭ꯔꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯃꯤꯔꯥ ꯏꯁꯣꯔꯅ ꯏꯟꯁꯤꯜꯂꯛꯏꯔꯥ ꯗꯥꯎ ꯌꯥꯏꯔꯝꯗꯤ ꯇꯧꯔꯦ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯔꯦ꯫ ꯅꯪꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕꯁꯨ ꯌꯦꯡꯁꯤꯟꯕꯁꯨ ꯌꯥꯔꯅꯤ꯫ ꯑꯗꯣ ꯅꯣꯏꯅ ꯆꯦꯟꯅꯧꯗꯤ ꯑꯅꯤꯈꯛꯇꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯅꯪꯅ ꯑꯍꯜ꯫ ꯑꯩꯅ ꯑꯍꯜꯅꯤ꯫ ꯅꯍꯥꯟ ꯊꯦꯡꯅꯕꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯅꯤꯈꯛꯇꯅꯤ꯫ ꯅꯣꯏꯅ ꯅꯨꯄꯤ 2 ꯑꯣꯏꯕ, ꯑꯩꯈꯣꯏꯅ ꯅꯨꯄꯥ 2 ꯑꯣꯏꯕ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯑꯍꯜꯅꯤ, ꯑꯍꯜꯒ꯫ ꯑꯗꯣ ꯅꯨꯡꯇꯤꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤ, ꯁꯥꯎꯗꯤ ꯁꯥꯎꯅꯨ꯫ ꯅꯪ ꯁꯤꯗ ꯑꯁꯦꯡꯕꯩ ꯂꯥꯛꯀꯅꯨꯀꯣ꯫ ꯅꯪꯅ ꯁꯤ ꯂꯥꯛꯄꯗꯣ ꯃꯤ ꯈꯪꯅ ꯎꯅꯕ ꯌꯥꯎꯕ ꯃꯥꯜꯂꯤ ꯌꯥꯝ ꯍꯪꯂꯛꯏ꯫ ꯑꯩꯕꯨ ꯕꯨꯠꯁꯨ ꯅꯠꯇꯦ ꯂꯥꯏꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯤꯅ ꯎꯕ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯁꯨ ꯈꯪꯅꯔꯦ꯫ ꯐꯣꯟꯗꯁꯨ ꯄꯥꯎ ꯐꯥꯎꯅꯔꯕꯅꯤꯅ ꯀꯩꯁꯨ ꯂꯥꯛꯑꯔꯣꯏꯗ꯫ ꯅꯪꯅꯇꯕꯨ ꯃꯦꯁꯦꯖꯀꯥꯁꯦ ꯑꯗꯨꯝ ꯍꯟꯕꯤꯔꯛꯑꯣ꯫ ꯄꯥꯎ ꯐꯥꯎꯅꯔꯗꯤ ꯑꯩꯒꯤꯁꯨ ꯂꯥꯛꯄꯤꯔꯣꯏ ꯏꯕꯦꯝꯃ꯫ ꯍꯣꯏ, ꯑꯩ ꯃꯦꯁꯦꯖꯄꯨꯗꯤ ꯑꯗꯨꯝ ꯊꯥꯔꯛꯀꯦ꯫ ꯑꯗꯨꯗꯤ ꯉꯁꯥꯏ ꯎꯅꯔꯤꯗꯨꯗꯒꯤ ꯍꯞꯇꯥ 1-2ꯃꯨꯛ ꯂꯩꯔꯒ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗ ꯑꯃꯨꯛ ꯅꯪꯅ ꯁꯛꯇꯨ ꯎ ꯇꯥꯕꯅꯤꯅꯦ꯫ ꯍꯣꯏꯗ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯪꯒꯤ ꯐꯣꯇꯣꯁꯤ ꯌꯦꯡꯂꯒ ꯃꯇꯝ ꯂꯦꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯥꯏ ꯐꯣꯇꯣ ꯄꯜꯂꯛꯄꯗꯨꯗ ꯁꯅꯥꯅꯨ ꯄꯥꯈꯠꯅ, ꯏꯁ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯑꯩꯒꯤ ꯐꯣꯇꯣ ꯀꯅꯥꯏꯗꯒꯤ ꯂꯧꯔꯤꯕ? ꯅꯠꯇ꯭ꯔꯒ ꯐꯣꯟꯗꯒꯤ ꯂꯣꯟꯅ ꯀꯥꯞꯄꯤꯔꯣ? ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯦ, ꯂꯣꯟꯅ ꯂꯧꯕꯁꯨ ꯅꯠꯇꯦ, ꯃꯤꯉꯣꯟꯗꯒꯤ ꯍꯥꯏꯔꯒ ꯂꯧꯕꯁꯨ ꯅꯠꯇꯦ꯫ ꯅꯪꯒꯤ ꯋꯥꯆꯞꯀꯤ ꯗꯤꯄꯤꯁꯦ ꯅꯪ ꯐꯣꯇꯣ ꯅꯠꯇ꯭ꯔꯣ? ꯁꯅꯥꯅꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ, ꯑꯣꯍꯣ ꯐꯔꯦ, ꯑꯩ ꯇꯨꯝꯃꯒꯦ꯫ ꯇꯨꯝꯃꯣ꯫ ꯍꯌꯦꯡ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯀꯣꯜ ꯇꯧꯔꯝꯃꯣ꯫ ꯃꯤꯀꯞ ꯊꯣꯛꯄꯗ ꯅꯪꯒꯤ ꯃꯦꯁꯦꯖ ꯑꯣꯏꯔꯁꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯩꯔꯝꯕꯁꯦ ꯗꯥꯎ ꯌꯥꯕꯗꯧꯅ ꯋꯥꯈꯜꯒꯁꯦ ꯌꯥꯡꯕꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯅ ꯅꯪꯒꯤ ꯍꯧꯒꯠꯄꯒ ꯃꯦꯁꯦꯖ ꯊꯥꯔꯝꯃꯣꯕ ꯀꯣ꯫ ꯁꯅꯥꯅꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯒ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯦ꯫ ꯅꯥꯀꯜꯗ ꯍꯤꯞꯂꯤꯕꯤ ꯃꯅꯥꯎꯅꯨꯄꯤ ꯂꯂꯩꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫